अस्सलामुअलैकुम वरहमतुल्लाहि वबरकातुह। नहमदुहु व नुसल्ली अला रसूलिहिल करीम अम्मा बाद। नुसिरबा इचिन-इनाउसिंग, इस्लाम की थासिंगी मतुंग इन्ना चटलिबा था असी शाअबानुल मुअज़्ज़म हाइरिबा था दुनी। हाइरिबा था शाअबानुल मुअज़्ज़म हाइरिबा था से यामना मतिक मगुल वांगबा थानी। हाइरिबा था से मगफिरत अमसुंग रहमत के थानी। अदुगुमलबा बंदासिंग गुनागी इपाक्ता ताउदुना लैरबा मखोयसिंग अदुगी गुना कोखन हौननबा अमसुंग अल्लाह तबारक तआला गा नक्सिन हौननबा अदुगुमलबा मगुल लैरबा था अमनी। हाइरिबा था असिगी मतंगदा अल्लाह के नबी करीम सल्लल्लाहु अलैहि वसल्लम ने बिरमी अर्रजबु शहरी रजब असे ऐगे थानी व शाअबानु शहरुल्लाह शाअबान असिन अल्लाह तबारक तआला गे थानी व रमज़ानु शहरु उम्मती अमसुंग रमज़ान असिना ऐगे उम्मत सिंगे थानी। नुसिरबा इचिन-इनाउसिंग हाइरिबा हदीस असिदगे अखोइना खंगबा ngami madudi रजब हाइरिबा था से यामना मतिक मगुल वांगे हाइबसी अदुगा लोइना शाबान हाइरिबा था से अल्लाह तबारक तआला गी थानी हाइना अल्लाह के नबी ने हाइबिरी। मसीना मरम ओइरगा हाइरिबा शाबान गी था से यामना मतिक मगुल वांगबा अदुगुमलबा मखल अमगी थानी। अतोपा रिवायत अल्लाह के नबी ने हाइबिरी वशाबानु शहरी व रमज़ानु शहरुल्लाह शाबान असे ऐगे थानी हाइबदी अल्लाह के नबी करीम सल्लल्लाहु अलैहि वसल्लम गी थानी अमसुंग रमज़ान असिना अल्लाह तबारक तआला गी थानी। हाइरिबा हदीस असिदगिसु शाबान हाइरिबा था असिगी मतिक मगुल असे अखोइना खंगबा ngami। नुसिरबा इचिन-इनाउसिंग अल्लाह के नबी करीम सल्लल्लाहु अलैहि वसल्लम ना हाइरिबा शाबान की था से यामना मतिक मगुल वांगना थंबिरमी अमसुंग हाइरिबा था सिदा अल्लाह के नबी करीम सल्लल्लाहु अलैहि वसल्लम इबादत तौरमी रोज़ा हिलमी। हज़रत अनस रज़ियल्लाहु तआला अन्हु ने रिवायत तौरी नबी करीम सल्लल्लाहु अलैहि वसल्लम ना हाइबिरमी शाबान की था की मतिक मगुल से था खुदिमक मवंग असिगुंबनी परमान ओइना तमाम अलबिया किराम सिंगदा नबी करीम सल्लल्लाहु अलैहि वसल्लम न मतिक मगुल वांगबगुम अदुगा रमज़ानुल मुबारक असिगी अतोपा थादा मवंग असिगुंबनी परमान ओइना हाइरबदा अल्लाह तबारक तआला न तमाम कायनात सिंगदा मतिक मगुल वांगबगुम। अतोपा रिवायत अल्लाह के नबी करीम सल्लल्लाहु अलैहि वसल्लम ने हाइबिरमी शाबानुल मुअज़्ज़म हाइरिबा था से रजब अमसुंग रमज़ानुल मुबारक की मरक तलई रमज़ानुल मुबारक अमसुंग रजब की मरक तलई रिबा था से मयाम नदी हाइरिबा था सिगी मतिक मगुल से खंगदे अल्लाह के नबी करीम सल्लल्लाहु अलैहि वसल्लम ने हाइबिरमी हाइरिबा था सिदा शाबानुल मुअज़्ज़म हाइरिबा था सिदा बंदा सिंग न तौजखिबा अमाल सिंग दो अल्लाह तबारक तआला की मना पेश तौई। नुसिरबा इचिन-इनाउसिंग हाइरिबा मतिक मगुल लैरबा शाबान की था सिदा अल्लाह के नबी करीम सल्लल्लाहु अलैहि वसल्लम मसामकना अयाम मतमदा इतत्तना रोज़ा हिलमी। हज़रत आयशा सिद्दीक़ा रज़ियल्लाहु तआला अन्हा ने हाइबिरमी मदुदी अल्लाह के नबी करीम सल्लल्लाहु अलैहि वसल्लम शाबान की था सिदा रोज़ा याम हिलमी। हज़रत उम्मे सलमा रज़ियल्लाहु तआला अन्हा ने सुहैबिरी मददी नबी करीम सल्लल्लाहु अलैहि वसल्लम थानी चुपना इतत्तना रोज़ा हिन बाइना मुफबो उखिद्री तौबतबु शाबान अमसुंग रमज़ान मुबारक तदी इतत्तना रोज़ा हिलमी। नमूने में मसू अल्लाह के नबी करीम सल्लल्लाहु अलैहि वसल्लम दा हज़रत उसामा रज़ियल्लाहु तआला अन्हु ना अल्लाह के नबी धंगलमी या रसूल अल्लाह नहा न शाबान की था सिदा याम न रोज़ा हिल लिबसी की मरम करी गिनो है न अल्लाह के नबी धंगलमी तमददा हुज़ूर सल्लल्लाहु अलैहि वसल्लम ने बिरमी ए उसामा हाय रिबत था से शाबान की थानी हाय रिबत था सिदनी बंदा सिंह अमाल सिंह दो अल्लाह तबारक तआला की मनाक्ता पेश तौगदौरिबा हाय रिबत था से ऐगी नाक्ता यामना पांबा अदुगुमलबा मखल अमगी थानी हाइरिबा था सिदा अल्लाह तबारक तआला की मनाक्ता ऐगी अमाल सिंह दो पेश तौबु मतमदा ऐ असे रोज़ादार ओइबा पामी हाइबदी रोज़ादार ओइरगा अल्लाह तबारक तआला दा रोज़ागी अमाल दो पेश तौबु तारगदी ऐगी दमक तलब फरबनी हाइने खल्लम अल्लाह के नबी करीम सल्लल्लाहु अलैहि वसल्लम ना
Nungsiraba isinanausing hairiba matik magul lairaba Shaaban gi tha asida nongma numit amasu yauri hairiba numit ase yamna matik magul wangba numit amani Allah tabarak ta'ala na ummate Muhammadiya singdadi matam yamna pide haibadi sahi yamna punsihande aduga mamangda haukraba umat sing adudi sahi yamna punsirami makhoi sing ado kanagumana sahi chani kanagumana sahi chahum kanagumana sahi changwa kanagumana sahi lising amagi mathakta phoba makhoi punsinarami aduna maram moraga makhoi na punsi sangna laibana maram moraga makhoi ibadat tawba matamda yamna tawba ngammi adu ummati Muhammadiya gi punsidi yamna punsidi yam labada sahi humdra dak khara khajik langkat kharaga chama sidagi henade adubu sahi yamna punsida bataragasu matam yamna phangda bataragasu Allah tabaraka taala na aikoina koida adugum laba amal sing adugi sawab adusu yamna pibi makhoi sing adudagi hin Allah tabaraka taala na pibi maunga sigumnani aideba Shaaban gi tha asida nongma numit ama yauri shabe barat kauba ikoina khangnariba numit ado hairiba shabe barat hairiba numit ase yamna matik magul wangba numit ni hairiba numit asida banda singi amal sing ado Allah tabaraka taala gi manakta pesh tawi Hazrat Aisha Siddiqa radhiyallahu ta'ala anha hai nongma numit ama Allah gi Nabi Karim sallallahu alaihi wasallam aigi kada pothaduna tumdana leirami adugi matungda aina makeup tholakpa matamda Allah ge Nabi Karim sallallahu alaihi wasallam kada leramde matam aduda yamna pakhatcharami amasung aina atopa azwaje mutaharat singi yumda leram gadra kada leram gadra haina thirami matam aduda su atopa azwaje mutaharat singi kada su Allah ge Nabi leramde kona thangda janatul baqi hairi baqabar aduda chatpa matamda Allah ge Nabi Karim sallallahu alaihi wasallam ummat singi dua tawduna lerami maghfirat ki Kabar gi manungda yataduna laikraba makhoi sing adugi damakta maghfirat ki dua tawdun lerami aduga Allah ge Nabi Karim sallallahu alaihi wasallam na igonda heraklami e Aisha hairiba numit ase karamba numit no haibadun ha khanglabara hain hanglami matamadu da Hazrat Aisha na khumki ya Rasulullah Allah masung mahaki rasul na hina khangi aidi karamba numit no hairiba numit ase karamba numit no haibadu aidi khangde hairami adugi matungda Allah ge Nabi Karim sallallahu alaihi wasallam na hibiraklami e Aisha hairiba numit ase yamna matik magul wangba numit ni hairiba numit asini shabe barat hairiba numit ado Allah tabaraka taala na mahaki rahmat ki thawzal dagi banu qalbagi lairiba hameng zau sing adugi matu aduga manana Allah tabaraka taala na gunagar sing adubu kokthok pigani nungsiraba isinanaw sing hairiba numit asidani adugum laba miyoi kya gi takdir iriba hairiba numit asidani sahiya amada pokadaba angang sing amasung sigadawriba miyoi singi hairiba numit asida nikagi talaki har awaba nungaiba khudimak hairiba numit asidai Chinjaki oisanu ama oisanu loina hairiba numit asida tayari dawi hairiba numit ase budget ki numit ni hairiba numit ase ahagi budget ki numit ni insan miyoy basingna chahi amada changadaba khudimak ado masana list oina semdoi maung asigumna Allah tabaraka taala na sahi amada ohingadaba oigadawriba khudimak ado list oina semi aduna maram moraga hairiba numit asida aikoina koi yamna ibadat tawba matautai karigino haiba matamda aikoiga amal sing ado Allah tabaraka taala gi manakta afaba amal sing ado yahun kinanabagi damakta karigumba aikoina hairiba numit ase aikoina thausadraba adu oiba taragadi hairiba numit asigi matik magul ado phangba ngammoi adubu aikoina khangadabadi shabe barat ki numit asida aikoi kari tawba matautai Hazrat Ali radhiyallahu ta'ala anhu dagi riwayat ni Nabi Karim sallallahu alaihi wasallam na hibirami shabe barat hairiba numit asida ayuktana roza hinba aduga numidangdana qayam tawba haibadi nafal namaz sonba ibadat tawba dhikr wa adhkar tawraga pansilenba
hairiba numidang asida Allah tabarak taala hairiba numidang asida numit hek takibadagi Allah tabarak taala gi rahmat ado phongdore amasung asman da Allah tabarak taala gi rahmat na pumchai chai amasung Allah tabarak taala na hai kanano adugum laba miyoi sing makhoi gi guna sing ado ko khan hogadaba guna ko khan ba pamba kanano makhoi gi guna sing ado aina ko thokfigani kanano rizak pamba makhoi gi rizak sing ado aina pibigani kanano awaba taraba makhoi gi awaba do ko khan ba pamlaba de aina awaba do ko khan bigani kanano nuai taba makhoi gi nuai taba sing ado aina ko thokfigani haina Allah tabarak taala na asman da kum tharak laga elan tawi adubu hairiba rahmat ki hairiba barkat ki maghfirat ki numit ase hairiba numit ase ki matik magul ado phangloi da mioi khara de yawi hairiba numit ase da Allah tabarak taala da haizaba matamda Allah tabarak taala na mioi khuding makki haizaba do Allah na kabul tabigani mioi khuding makki guna do Allah tabarak taala na kok thok bigani hairiba numit ase da banu kalba hairiba ko masigi laidiba makhoi gi hameng zau sing adugi matu sing aduga manabagi chang pho Allah tabarak taala na gunagar singi guna sing ado kokthok figani nusira besina naw sing banu kal bahariba ko masi sagai asi yamna makhoi gi manakta arabta laidiba topa sagai sing dagi hen hameng makhoi da laiba hameng zau mayam laiba makhoi da hairiba hameng zau sing adugi matu duga manabagi chang pho Allah tabarak taala na adugum laba miyoi sing adu maghfirat tawbiganeba adubu miyoi kharadi hairiba lis asida challoi hadara Abu Musa Ash'ari radiyallahu ta'ala anhu na riwayat tawbiri madudi Nabi Karim sallallahu alaihi wasallam nahbiri hairiba numidang asida miyoi khuding makki maghfirat tawani tawu miyoi ani di Allah tabarak taala na kokthok firoi ahan bada shirka tawba ani subada kina haibadi thamoida achakpa kalakpa faura miyoiba amagi kalakpa achakpa thamliba hairiba miyoi ani ase Allah tabarak taala na kokthok firoi numit asidasu atopa riwayat tasu miyoi tara haina lai shirka tawriba waliden singina farman tawriba thamoida achakpa kalakpa mihauba si thamliba jadu tawriba stock tawjallaga thamjilliba sizinnagadaba chang adudagi henna sendoi jariba Cirol chaliba yu thakliba zina tawriba atopa riwayat tasu khumit khumba adugum laba nupa sing makhoi sing aduna makhoi gi khumit adu khumjalliba adu Allah tabarak taala na hairiba numit asida makhoi su maghfirat tawbiroi hain habiri nusira besina nausing aduna maram oiraga aikoina mamang da tawkhiba taragasu hairiba thabak sing ase aikoi tawba tawphum thoi hairiba numit ase yaurak da koi tawba tawphum thoi karigumba hairiba thabak sing aduda aikoina luptuna leiba taraba adu oiba taragadi aikoi bu Allah tabarak taala na maghfirat tawbiroi adubu shabe barat ki numit asida Allah ke Nabi Karim sallallahu alaihi wasallam ki matam da taram daba sahabai kiram sing ki matam da taram daba tabe in siddiqin sahda makhoi sing adu ki matam da taram daba thabak kaya ngasi tawnarakli shabe barat ki numitta adugum laba miyo sing aduna hairiba thabak ase khas ne haina khalli halwa horaga atopa singda yen batan hawasi tawdaba yadraba thabak ne haina khalli asi tawdaba yadraba thabak nateba hairiba thabak asida hairiba numit asida miyoi kaya Diwali gumna bomla tharaga makhoi sing aduna harauba kaya phongdokli adumakpo hairiba numit asidi Allah tabarak taala gi ibadat tawraga pansi lena naba numit amakhaktani hairiba numit asida aikoi harauna naba kaidau naba gi numit natteba asigum laba dinda laitaba thabak sing ase aikoi tawroi dabani dinda laitaba thabak khuding maktagi aikoi lamna laigadabani aduga adugum laba miyoi kaya na hairi ba shabe barat ki namaz ase matau karam na songani haina nusira besena nausing shabe barat ki numit ki namaz haina tonga na laite aikoina soning ba son bai ngasai aina hadis amada thamjakhre numidang dana qayam tawwa nafal namaz son ba sin nafal namaz isana ngamjaba mawong da son biyo ngamdragana tokpa yai karisu akaiba leite ngamma taragadi sonba yai hairiba sigidamakta tongan ba namaz ki tarika ama foba leite aduga roza sigi matang da Allah ge Nabi Karim sallallahu alaihi wasallam aina mamang da soikre Shaban hairiba tha asida Allah ge Nabi Karim sallallahu alaihi wasallam roza yam ne helami kariguma matamda mapung roza do thama chupna so helami karigi damakta Allah ke Nabi na roza helam libanu hai matamda
रमजान मुबारक के इस्तिकबाल की दमकता शाबान की रोजा से लम्मी अदु अल्लाह के नबी करीम सल्लल्लाहु अलैहि वसल्लम ना महा की उम्मत सिंह सोबे रम्मी नखोई रोजा शाबान की थादा रोजा हिन बता रगदी निमित तरावानी सुरक मतम नखोई रोजा हिन बतोक्तो मरमदी अल्लाह के नबी करीम सल्लल्लाहु अलैहि वसल्लम ना रोजा हिन बदगी थिंगलम लिबासी करीगुम बथा म सुबना अखोइना रोजा हिन बता रगदी रमजान मुबारक असिदा रोजा हिन मतम द वरक कनेबा शाबान की रोजा से नफल नेबा अखोइना तौरगना कानबा तौदरगना कैसु फंगजदबा अदुबु रमजान मुबारक की रोजा से फरसनी करीगुम अखोइना थदोक तारे अदुगे सजा लैगनेबा अदुगा शाबान की रोजा थदोक पैदे सजा लैरोइबा अदुना मरम ओरगा रमजान मुबारक की फरज रोजा से कैरक्तनबगीदमक्ता अल्लाह के नबी करीम सल्लल्लाहु अलैहि वसल्लम ने थिंगबिरमलिबनेबा अल्लाह के नबी करीम सल्लल्लाहु अलैहि वसल्लम ना हेलम लबतारगसु महाकी उम्मत सिंगददी अवाब पोलुम अदो महाकी उम्मत सिंगी मथक्ता थंगलमदेबा अल्लाह के नबी करीम सल्लल्लाहु अलैहि वसल्लम करी उम्मतम थाम सुन रोजा लम्मी करी उम्मतम द शाबान मुअज़्ज़म की निमित खरानी रोजा लम्मी आयाम बदा अल्लाह के नबी करीम सल्लल्लाहु अलैहि वसल्लम ना तराहम दो इतरा मरी तरा मांगा आयाम बीज हाय रिब रोजा से लम्मी अल्लाह के नबी करीम सल्लल्लाहु अलैहि वसल्लम की मुस्तहबनी हाय रिब थबग से अखोइना हेन बतारे निमित अहुमनी शाबान असिद हेन बतारे आयाम बीज मुस्तहब की सी अदा तौबगी सवाब अदसु फंगनी अदुग शाबान द रोजा हेन बगी सवाब अदसु अदुमक फंगनी नुसिरबसिनासिंग आइना ngasai mamangda thamkhriba wafamsing adudage aikoina pollam ahum khangba ngammi ibadat ahum khangba ngammi ahanbada Allah tabarak taala da aikoige maghfirat ki damakta dua tawjauba haijauba ibadat tawba numidang nafal namaz sonba zikr wa azkar tawba अनि सुबदा रोजा हेनबा अदुगा अहुम सुबदा कबर द चलगा अदुगुम लबा कबर की मनुंग द यतादुन लैखरबा मखोय सिंग अदुगी मथक्ता इसाले सवाब थबिबा अदु अखोइने मसिदा खंगदबदि इसाले सवाब थाबा कबर द चलगा इसाले सवाब थाबा बसे अल्लाह के नबी करीम सल्लल्लाहु अलैहि वसल्लम की पंसीदा अमुखक्ता ने जन्नतुल बाकी द चलगा अल्लाह के नबी करीम सल्लल्लाहु अलैहि वसल्लम ना इसाले सवाब थरम लिबा अदु अखोइने हाइरिबा थबगा से जरूरी नि सुन्नत नि हाइना खल्लोइदबनि मरम आई सुन्नत अमा अदा तौनबगीदमक्ता पुंसीदा अमुखक्ता ओइरबा तारगसु शबे बारात की नुमित्ता चलगा कबर द चलगा इसाले सवाब थबि मतमददि सुन्नत अदो अदा ओइखरगनि अदुगी मतुंगदा हाइरिबा सुन्नत हाइरिबा थबगा से तौदबा यादबनि हाइना खल्लगा कबर द चलगा तौहैदबा थबक कया अदुगुम लबा कबर की मथक्ता फी कया थारिबा अमसुंग लई के आचारिबा सिगुम लबा थबक असिदि खुराफातनि हाइरिबा थबक असिबिदानि इस्लाम द सिगी करिगुम बाबा हुवलैते Allah tabarak ta'ala na hai khiriba khara khaje ka sadai khoina koi khodema amal tawang ambagi pangal thona pi na bibo sanu amasung asigom laba matik magul lairaba tara manga ni pan ba numita lakadaw ba shabe barat ki numita sadai koi khodema ibadat tawang ambagi pangal thona do pi na bibo sanu Allah tabarak ta'ala na koi khodema mahana yaba banda bandi adu hen bisanu wa akhiru da'wana alhamdulillah rabbil alamin.